Akasvani Imphal Chitrabhanu Chitrabhanu na pau pazari. Leba ki ate mapam singalona na Manipur da sunga si polio sub-national immunization nimit hokdo ki bagalona na chahi mga fawi mungda leba angang sinda polio hidak pitakli rajya sigo ina punna polio bot lising ahum cham hum batare hangtu na punna angang lak ahum lising taratru chatru humudra to hidak pitak na ba pandam thamli mapung iba tharam director of family welfare services Manipur amasung state health society national health mission Manipur na sinduna director of family welfare services ki office ta pangthoki campaign asi Thobal jila gi onasu district family welfare officer na Thobal gi urban health center da hogdokre kem asi hogdoloduna jila asi gi district family welfare officer Dr. Ksh Thursday na hai campaign asi da jila asi gi oina chahi manga fawbug manung deleba angam punna lising kuntra rom polio hidak pitak na ba pandam thamli thorang asi da mama mapa obesina angang sungbu hidak pitak na ba honaduna polio leina asi bungutha na ba honabada mapung phana mateng pangbin na ba hainasu mahna appeal tawri Rajya si mafang kaya nga si akan manong chugani hari Indian Meteorological Department Imphal Center ki pauna hai Tamenglong Senapati Ukrul Jiribam noni amasung Frezol zila da nga si nong churaba yai amaromda Med Department ki pauna hai Meghalaya Assam Nagaland Tripura Mizoram Andhra Pradesh Karnataka ki samudra khongban amasung khatang basaru Odisha amadi Lakshadweep da nga si akan manong churaba yai Kerala Mahe Telangana amasung Tamil Nadu da lakliba numit mari ni asta akha raw yauna nong churaba yai Rajniti luchingbi Rasmata Vijaya Rajesh Sindhya gi mapok numita Pradhan Mantri Narendra Modi yauna luchingbu kaya na mahaki mapamda ikai kumna bu ilakli Rasmata na leba asagi damakta hanbalay tinaka toglamba kaya basu Pradhan Mantri na singthaki social media da taga pawarot amada Sri Modi na hai luchingbi asina Jansanga amasung BJP bu mapangan kanhanbada achobo tawdang laurungki mahana Bharat ki kala sanskriti bisu awang bathakta thanganana bakkan na honerami Gृह मंत्री अमित शाह ने राजमाता बीजेपी बु हेना मपांगन कनबा मियाम पामनबा दोल अमा ओहेना भोनबदा लौरंबा थौदांग बिसु सिंगथाखी मांगना मियांग याफनबा नुपी सिंगे महि मसिंग अमसुंग हक्सेल गिलमदा चखोत तरंग का पैखलमी महांगना गणतंत्र बुंगाक न थमना भोनबदा लौरंबा थौदांग बिसु श्री शाहना सिंगथाखी केंद्र की स्पोर्ट्स मंत्री मनसुख मांडविया ने न्यू दिल्ली दा पांगथुपा यूथ फेस्टिवल दा सरुक याखरे थोरमजिस कोन की उद्घा ड्रग फ्री यूथ Cultural India campaign ke sabuk amu oina pangthokpani Dr. Patrick Herminina Seychelles ki Rashtrapati Mikhal da mai palak pada Pradhan Mantri Narendra Modi na nungai ba phongdokre social media da thaka pawarot amada Sri Modi na hai Bharat Mahasagar na leba ani asigi miyangi achoba lan ama oiri Dr. Herminina Rashtrapati ki Mikhal da mai palak pa asina leba ani gi asigi mari hena chesel halagani haibigi thazaba thamli Nongchu Bengal gi Durgarpur da MBBS tamli bi mahiru amabu ejat mahangabagi thokdokta chenaba miyo hum police na fare makoi sing adu Breza khungang dagi ni hairi makoi hum adu court puthokani police ki paun hai Breza khungang amasung masigi akoipada drone yauna hoji thi humbagi thabak chathari Canada ki mapan thorom mantri Anita Anand numit humni gi khongchetanga si numida waram New Delhi da thunglagani magna var ki mapan thorom mantri Dr. S.J. Shankar ga hayung unagani amadi kamas amasung industries mantri Piyush Goyal ga su unagani Taliban Beharbur jila gi Duran line ta hadak da air strike chathabada yamdrabada Pakistan lami gi miyoi yangkhai ni pan harkhre kundra hemana asopan nanghankhre Kabul da pangthopa pawgi mipam amada wangang laduna Taliban gi wangang loi Jabihullah Mujahid na hai attack adu Pakistan Afghan territory da chathakiba air strike ki pakum oina chathakibani Afghanistan da singnarapa khudingmak matik chana pakum pigani Pakistan ISIS terrorism bu changjapam piri Pakistan da lotuna leiba terrorism takthok kinaba Kabul na Islamabad ta khangan khrei Mangna makhatan hai Pakistan army gi post kun manga Afghan lamis na lokshin khrei leiba ani gi ngangkhoi paring da irang laksele amadi makhatana ngaksen ki thabak kan khatlei Bihar Vidhan Sabha Mikhal da Naha Singh na mapung phana saruk yana na bagi pandam da cycle rally ama district administration patna amasung ECI swift na puna sinuna pangtokre rally edu da ahan ba oina vote thada ka da Naha Singh na saruk yakhi United Nations Troop Contributing Country UNTCC gi luching basingi mipam ama tha sigi tara mari degi tara taru fawa Bharat na yumbu oiduna New Delhi da pangtok lagani mipam astalami ki mukok thongba luching basing na santi purak na amadi singnarapa Singlan thengna nabagi matang da khanagani
COP 30 presidency na sinduna COP 30 gi mangoina pangthokadaba mifam amada saruk yanapagidama kendra gi mantri Bhupendra Yadav ngasi Brazil gi Brasilia da thumkhre paw rizari